गी अहानबा मक्तदा नोंथमम कोमोल अहागना मियामगी मफमदा खुरमजरी चटकिबा मे थागी नोंसिंग निपान लिसिंग अनिगा कुनगा निथोय इंग नोमाइजिंगी याइफरबा पुंफमदा लमदम असिगी मालेम असिगी वजासिंग अमदी अइबा अइबिसिंगना इरिबा सैरेंगसिंग असिदगी खरतंग लखचरगा सैरेंग इसी अइबा थीसी हाइना मिंगथोलबा सैरेंग पाथोपगी थौरम ममा मियामगी मफमदा खुदोल तमजबगी थौरम हौदोकसखरे थौरम असे मरु ओइना नौना चोंथोरगलिबा अइबा अइबिसिंगी थमोइदा सैरेंग इनिंगबगी वाखल मयोल चोंगलकनबगी पांडमदा पांडमजरगा पुथोकचबनी थौरम असिना साहित्य पुदिनगी पुकै चाखनबगी थौगल तब फंगजबगी खुदोंग चाबा फंगजरे हाइना लौजरे ngasi ingkumja lising aniga kunhumdoi November thagi nongsing tarataruk sangolsen nometki yaipharaba pungphamda apunba poramlen marup Assam Hojai registration number 265 ke makhada APM Larembi channel na pangthok chariba saireng isi aibethisi thauram masigi humpu manga suba tangkakki saireng pathokpagi thauram miyamgi maphamda khudol tamjari APM Larembi channel na pangthok chariba saireng isi aibethisi thauram masigi humpu manga suba tangkakki saireng pathokpagi thauram masida laukhatchari saireng mangakha APM Larembi channel na pangthok sariba saireng isi aiba thisi thauram masigi humpu manga suba tangkakki saireng pathokpagi thauram masida ahanbagi saireng oina laukhatchari Assam gi Lokhipur Poilapulda Laibiribi Madam Thokchom Onjonagi saireng ningol chakuba haina mingtholaba saireng ase saireng asibu pathok-tuna tahan biribi nongthomam ningol imom hal ningol chakauba langbangi koro maisa masu khongsan khrabada sakhelabi mera tha magi momon minoksu loidringei khongdoi hunna lakledo hiangai tha mahaksu ningthamgi ayingba mapaw yeladuna Ningol oibisingi maphamda pukning makalamjabagi mamal naidaba pungjadu puraduna ibung iupa palem panthau pumnamakpu ningsingjabagi ngangranaba korogi pukning huraba ayukki yendada kaidongna hiangaigi nini panbana hakna tambirarido nuksiraba khudol ningol oibi pumnamakki maphamda chatsido ningol chakauba ningol oibi ekhoi pumnamak arang arakpa sana lupa thondrabasu areiba set areiba cha panglusi nungsiraba ipamlamdam ngamjaba athum ahaw hairang hekhan puduna ipam laibu khurumjarusi panthau palemgi makhuya soklusi tara chakpu chaminna ibung iupa pumbada nadayai sidayai yaifa mangol piramsi tambirakpa achamba khudol harau harau lauraksi nungsinabagi achetpa lipunbu puduna halaksi chakaubagi mingda khudol tamnabagi hidanariba ibung iupa singdasu paudamsi thaina ngaida chatnaramba ipa ipuna tamnaramba achamba khudol chatnahansi ekhoina amuk nauhona lakadaba hayengi charol suron phawbadasu loisare APM Larembi channel na pangthok chariba saireng isi aiba thisi thauram masigi humpu manga suba tangkakki saireng pathokpagi thauram masida ani suba saireng oina laukhatchare Assam gi Hojai Kawal lamdamda laibiribi amadi khonai thomi laikhidraba oja nongthomam mangolgi mamom ahal taurem ongbi nongthomom ningol nongmai lesnagi saireng palem haina mingtholaba saireng ase saireng asibu pathoktuna tahan biribi taurem ongbi nongthomom ningol nongmai lesna masamak
ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯄꯂꯦꯝ꯫ ꯄꯟꯊꯧꯒꯤ ꯈꯥꯡꯄꯣꯛ ꯅꯨꯡꯁꯤꯕꯗꯣ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯂꯕ ꯀꯥꯟ ꯄꯂꯦꯝ ꯑꯣꯏꯕꯤ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏꯈꯤꯕꯤꯛꯁꯨ ꯎꯅꯖꯅꯤꯡꯈꯤ꯫ ꯅꯣꯡꯃ ꯂꯥꯛꯀꯦ ꯄꯂꯦꯝꯑꯣ ꯏꯌꯨꯝ ꯁꯪꯒꯥꯏ ꯑꯗꯨꯗ ꯑꯩꯒꯤ ꯑꯣꯏꯔꯝꯕ ꯈꯥꯡꯄꯣꯛꯁꯪꯗꯣ ꯉꯁꯤꯅ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯕ ꯃꯜꯂꯕ ꯅꯨꯡꯁꯤꯕ ꯁꯪꯒꯥꯏꯗꯣ ꯃꯤꯀꯨꯞ ꯑꯃꯇꯪꯒꯤ ꯑꯣꯏꯅ ꯃꯃꯣꯝ ꯂꯥꯛꯀꯅꯤ ꯍꯔꯥꯎꯖꯗꯨꯅ ꯈ꯭ꯋꯥꯡꯖꯦꯠ ꯃꯆꯤ ꯂꯥꯡ ꯑꯂꯩꯕ ꯄꯨꯝꯕ ꯂꯥꯡꯖꯗꯨꯅ ꯃꯊꯦꯜ ꯃꯀꯣꯏ ꯑꯍꯥꯎ ꯑꯊꯨꯝ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯃꯥꯏꯀꯩ ꯌꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯣꯠꯂꯕꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯆꯈꯠꯂꯛꯂꯦ ꯃꯃꯣꯝꯕꯨ ꯎꯅꯤꯡꯕꯅ ꯂꯥꯏꯅꯤꯡ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯂꯣꯝꯂꯕꯗ ꯐꯨꯏꯅ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯒꯠꯂꯛꯂꯦ꯫ ꯃꯃꯣꯝꯒꯤ ꯆꯦꯡꯂꯧ ꯎꯕꯗ ꯅꯨꯡꯁꯤꯔꯕꯤ ꯄꯂꯦꯝ ꯏꯃꯥꯗꯣ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯋꯥꯔꯝꯕ ꯏꯃꯥ ꯍꯥꯏꯕ ꯃꯤꯡꯒꯧꯗ ꯑꯋꯥ ꯄꯨꯝꯕ ꯀꯥꯎꯈ꯭ꯔꯦ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯦ꯫ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 65ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯑꯃꯗꯤ ꯁꯤꯡꯒꯔ ꯑꯃꯁꯨꯡ ꯑꯦꯛꯇꯔ ꯕꯤꯁꯅꯨꯂꯥꯠꯄꯝ ꯏꯕꯨꯡꯉꯣꯆꯧ ꯁꯔꯃꯥꯒꯤ ꯁꯩꯔꯦꯡ ꯂꯧ ꯏꯪꯈꯣꯜ ꯀꯟꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕ ꯕꯤꯁꯅꯨꯂꯥꯠꯄꯝ ꯏꯕꯨꯡꯉꯣꯆꯧ ꯁꯔꯃꯥ ꯃꯁꯥꯃꯛ꯫ ꯂꯧ ꯏꯪꯈꯣꯜ ꯀꯟꯁꯤ꯫ ꯁꯣꯡꯂꯕ ꯎꯃꯪ ꯋꯥꯃꯪ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯀꯣꯛꯊꯣꯛꯂꯕ ꯃꯇꯨꯡ ꯂꯧꯕꯨꯛ ꯀꯌꯥ ꯂꯩꯇꯦꯝꯂꯒ ꯌꯨꯝ ꯂꯩꯐꯝ ꯂꯧ ꯏꯪꯈꯣꯜ ꯁꯦꯝꯕꯤꯔꯝꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯍꯜꯁꯤꯡꯗꯣ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯉꯝꯗꯦ ꯀꯥꯎꯉꯝꯂꯣꯏ꯫ ꯊꯝꯕꯤꯔꯝꯃꯤ ꯂꯧ ꯏꯪꯈꯣꯜ ꯀꯌꯥ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤꯗꯃꯛ ꯃꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯁꯨ ꯅꯣꯝꯗꯨꯅ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯍꯜꯁꯤꯡꯗꯨꯅ ꯊꯝꯕꯤꯔꯝꯕ ꯂꯧꯄꯥꯛ ꯀꯌꯥ ꯀꯌꯥ ꯂꯧꯅꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯆꯦꯠ ꯃꯆꯦꯠ ꯌꯦꯟꯅꯈ꯭ꯔꯦ ꯃꯤꯇꯣꯞꯅ ꯃꯥꯒꯤ ꯃꯥꯒꯤ ꯁꯔꯨꯛ꯫ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯂꯥꯏꯔꯝꯂꯦꯟꯗ ꯑꯍꯜꯁꯤꯡꯗꯣ꯫ ꯃꯩꯇꯩꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯄ ꯂꯝꯗꯝꯗ ꯀꯔꯤꯒꯤ ꯋꯥꯔꯨꯒꯅꯤ ꯃꯩꯇꯩꯅ ꯋꯥꯐꯝ ꯊꯣꯛꯇꯦ꯫ ꯅꯤꯔꯨꯒꯅꯤ ꯀꯔꯤꯒꯤ ꯃꯤꯉꯣꯟꯗꯒꯤ ꯅꯤꯐꯝ ꯊꯣꯛꯇꯦ꯫ ꯊꯕꯛ ꯁꯨꯕꯒꯤ ꯍꯩꯅꯕꯤ ꯊꯝꯁꯤ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯁꯤ꯫ ꯄꯤꯊꯣꯛꯄ ꯌꯣꯟꯊꯣꯛꯄꯒꯤ ꯍꯩꯅꯕꯤꯗꯣ ꯊꯥꯗꯣꯛꯂꯒ ꯂꯧꯕ ꯂꯩꯕꯒꯤ ꯍꯩꯅꯕꯤ ꯇꯝꯂꯁꯤ꯫ ꯌꯥꯝꯅ ꯋꯥꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯂꯒ ꯍꯧꯖꯤꯛ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯊꯣꯛꯂꯝꯗꯥꯏꯗ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯂꯦꯞꯂꯒ ꯃꯤꯉꯣꯟꯗ ꯁꯤꯟꯅꯊꯣꯛꯄꯗꯤ ꯂꯥꯟꯒꯅꯤ꯫ ꯁꯅꯥ ꯂꯨꯄꯥ ꯊꯣꯛꯂꯕ ꯂꯧ ꯏꯪꯈꯣꯜ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯊꯝꯁꯤ꯫ ꯅꯠꯇ꯭ꯔꯒꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯋꯥꯔꯛꯀꯅꯤ꯫ ꯂꯥꯛꯀꯗꯧꯕ ꯍꯌꯦꯡꯒꯤꯗꯃꯛ ꯂꯧ ꯏꯪꯈꯣꯜ ꯀꯟꯁꯤ ꯂꯧ ꯏꯪꯈꯣꯜ ꯀꯟꯁꯤ꯫ ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 65ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯅꯥꯏꯊꯧꯃꯤ ꯑꯣꯖꯥ ꯈꯨꯔꯥꯏꯖꯝ ꯇꯦꯝꯕꯒꯤ ꯃꯄꯥꯔꯤ ꯑꯣꯖꯥ ꯈꯨꯔꯥꯏꯖꯝ ꯃꯦꯘꯅꯥꯊꯀꯤ ꯁꯩꯔꯦꯡ ꯄꯣꯊꯥꯔꯁꯤ ꯇꯣꯛꯂꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ꯫ ꯄꯣꯊꯥꯔꯁꯤ ꯇꯣꯛꯂꯁꯤ꯫ ꯁꯥꯍꯤꯇ꯭ꯌ ꯊꯧꯔꯝꯒꯤ ꯁꯦꯟꯈꯥꯏ ꯆꯠꯄꯅꯤ ꯔꯁꯤꯠ ꯀꯛꯂꯒ ꯀꯣꯟꯅ ꯄꯤꯒꯦ ꯍꯥꯏꯍꯧꯕꯅꯤ꯫ ꯁꯦꯜ ꯊꯨꯝ ꯊꯣꯛꯄ ꯏꯃꯨꯡꯅꯤ ꯈꯔ ꯌꯥꯝꯅ ꯄꯤꯔꯛꯀꯗꯔ ꯈꯜꯂꯨꯕꯅꯤ ꯂꯨꯄꯥ 100 ꯈꯛ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯑꯇꯩꯗꯤ ꯉꯝꯗ꯭ꯔꯦ ꯋꯥꯔꯧꯒꯅꯨꯁꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯌꯨ ꯉꯥꯎꯔꯤꯉꯩ ꯁꯦꯟꯈꯥꯏ ꯆꯠꯂꯨꯕꯅꯤ ꯃꯤꯐꯝꯒꯤ ꯉꯥ ꯉꯝꯂꯒꯦ ꯍꯥꯏꯍꯧꯕꯅꯤ꯫ ꯃꯇꯝ ꯌꯧꯗꯨꯅ ꯅꯤꯡꯁꯤꯡꯂꯨꯕꯅꯤ ꯑꯩꯗꯤ ꯄꯔꯤꯁꯠ ꯍꯥꯏꯗꯣꯛꯆꯔꯦ ꯈꯪꯍꯜꯂꯛꯈꯤꯕꯅꯤ꯫ ꯄꯤꯕꯤꯅꯨ ꯁꯦꯟꯊꯥꯡ
ꯌꯥꯎꯕꯤꯅꯨ ꯃꯤꯐꯝ ꯑꯗꯨꯕꯨ ꯏꯆꯥ ꯏꯁꯨꯗꯤ ꯃꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯗꯥꯛꯇꯔꯅ ꯗꯥꯛꯇꯔ, ꯁꯤꯐꯥꯏꯅ ꯁꯤꯐꯥꯏ, ꯑꯣꯖꯥꯅ ꯑꯣꯖꯥ ꯃꯥꯟꯅꯕꯒꯤ ꯐꯤꯚꯝꯗ ꯁꯦꯝꯂꯝꯕ ꯉꯝꯂꯕꯁꯨ ꯐꯩ꯫ ꯑꯗꯨꯕꯨ ꯖꯨꯋꯥꯔꯤꯅ ꯖꯨꯋꯥꯔꯤ, ꯌꯨꯉꯥꯎꯅ ꯌꯨꯉꯥꯎ ꯑꯁꯨꯝꯅ ꯁꯦꯝꯕꯗꯤ ꯄꯣꯊꯥꯔꯁꯤ ꯇꯣꯛꯂꯁꯤ꯫ ꯄꯣꯊꯥꯔꯁꯤ ꯇꯣꯛꯂꯁꯤ ꯃꯁꯤꯅ ꯋꯥꯁꯛ ꯑꯣꯏꯔꯁꯤ꯫ ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 65ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 5ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯑꯁꯥꯝꯒꯤ ꯒꯨꯋꯥꯍꯥꯇꯤ ꯀꯧꯕ ꯂꯝꯗꯝꯒꯤ ꯕꯣꯔꯕꯥꯔꯤꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯀꯕ꯭ꯔꯕꯝ ꯖꯣꯏꯀꯨꯃꯥꯔꯒꯤ ꯁꯩꯔꯦꯡ ꯂꯝꯕꯤ ꯑꯅꯤꯈꯛꯇꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯏꯁꯥꯃꯛ꯫ ꯂꯝꯕꯤ ꯑꯅꯤꯈꯛꯇꯅꯤ, ꯑꯑꯣꯟꯕ ꯄꯨꯔꯛꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯩ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ, ꯀꯔꯝꯕꯅꯣ ꯈꯟꯒꯗꯕ? ꯆꯦꯜꯂꯒ ꯍꯤꯡꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯆꯦꯟꯗꯅ ꯍꯤꯡꯕ, ꯀꯔꯝꯕꯅꯣ ꯈꯟꯒꯗꯕ? ꯑꯅꯤꯃꯛ ꯑꯔꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯔꯥꯏꯕꯒ ꯑꯐꯕꯒ ꯀꯔꯝꯕꯅꯣ ꯈꯟꯒꯗꯕ? ꯄꯣꯛꯉꯝꯗꯅ ꯄꯣꯛꯂꯒ ꯃꯤꯆꯝ ꯑꯣꯏꯅ ꯍꯤꯡꯒꯗ꯭ꯔꯥ, ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯅ ꯍꯤꯡꯒꯗ꯭ꯔꯥ? ꯂꯝꯕꯤ ꯑꯅꯤꯈꯛꯇꯅꯤ, ꯈꯟꯒꯗꯕꯗꯤ ꯑꯃꯠꯇꯅꯤ, ꯀꯔꯝꯕꯅꯣ ꯈꯟꯒꯗꯕ? ꯂꯣꯏꯖꯔꯦ꯫